Manipur district singi manungda Senapati district ki Pongmai Purupna namna kundava Liai Kulen gi chingdagi hourakpi Barak turel gi ingtap chabai maung yengbada pukning hui. Chingi mafam sing adudagi ichel macha mayam amana Barak turel gi maru oiba ichel da tasenduna Barak turel ingna mengna haurai. Nongchup maikai tamna chentaraktuna Senapati gi karong phauraga chinglom da chenchinki. Manipur amasung Nagaland anigi marakta laiba New Nalong Khul manakta Barak ichel adumaktada Dzukou Valley da fauduna chenliba aingma isingi turel ichel adu tasinli. Angakpani mahausa lairembigi khudhaibi khusel. Nagaland amasung Manipur anigi border aduda asumuk sentharaklaga Tamenglong district ki Dekiyuram da Manipur gi semina manung channa amuk phaujin lai. Manipur gi semina manung channa Tamenglong district ki chingi mafam singda ingtapna chentaraktuna Namtiram Bridge Point asi fauduna ichel adu chenthaki. Turel asina chentharakpadu Bangaijang khul amuk fauduna chenlaklaga miyamna ikhang khangnaraba Barak waterfall yauselai. Mafam asimak Tamenglong district ki Sampang khulagi nongchup maikai tamna chingi angamba lambi amada changlaga lairiba mafamni. Mafam adumaktadagi chenthakiba Barak ichel adu Imphal Shilter lambi National Highway 37 gi Sibilong fauduna amuk chenli. Mathangda Barak turel gi ichel adumaktada Makru turel na amuk tasinduna achauba ichel ama ohelni. Adugi matungda ikan kanadana Irang turel na amuksu Barak ki ichel da samjinduna ichel animaki apunba Barak turel oina makhata na nongchup maikai tamna chenthaki. Nongchup maikai tamna chentharaga Jaulian short thong phauraga mafam aduwaidadi Barak turel asi Tuirong turel haina su maming khangnai. Mafam aduwaidani Government of India na Tipaimuk dam sanaba thaurang tawriba adumak lamgi maming adusu Tipaimuk natraga Ronglei Baisno haina su khangnari. Mafam asida Mizoram dagi haurakpa tuibhaina Barak ki ichel da tasenduna mafam asidagi theklaga muk Mizoram Manipur anigi border da chenki. Makhata na amuksu Assam Manipur Mizoram ahummakki punpham oiriba border fauduna chenthare. Makhata na asum Assam Manipur anigi border da Barak turel gi ichen na chenthai. Jiri mukta jiri turel na amuk Barak ki achauba ichel da tasennaba matungda yamna chawba Barak ki ichel ama oina chenthai. Makhatana Lakhipur fauduna chenthakhraga Sonai turel na amuksu samjinkhibana hena chawba Barak ki ichel oire. Makhatana asumak Bangladesh maikai tamna chenthakhraga Bangladesh ki Harinagar da Barak ki ichel asi Kusiara amasung Surma turel haina ichel ani thokna chenthakhe. Surma turel na Bangladesh ki Silhet fauduna chenthai. Aduga Kusiara turel na Assam ki Karimganj lom da chenthai. Barak turel dagi ani thokna onkhiba turel masa ama oiriba Kusiara gi chelna Phajilpur yaurabada Manu turel na amuk Kusiara ichella tasinlaga Kalni turel haina khangnaduna chenthakhi. Aduga amaromda Barak turel gi ichel ama oikhiba Surma turel na Baulai turel ga Kamdharpur da pullaga Danu turel olaga chenkhe. Aduga Kusiara dagi Kalni onkhiba Surma dagi Danu turel onkhiba Danu turel amasung Kalni turel aduga amuk Boroi karada punsinduna Meghna Turen haina chentharaga Bay of Bengal gi Samudra da tasinkhe. Madugi isel dumakni Manipur gi Senapati district ki Liai Kulen dagi haukiba apik pa ising gi isel na semkiba Barak turel gi shaklon nyambi isel adumak.